Staff Selection Commission SSC na sinduna Central Armed Police Forces CAPF SSF Assam Rifles ki Rifleman GD amadi sepoi singlaw na ba examination ki result aranba konglup naiba mawongda haidorakpadagi Manipur ki candidate singna Chief Minister N Birendra wakatlaba matungda athuga matamda thabak laukhat pirakpagidamak Chief Minister bu thagatpa phongdok paga loinana nauna haidorakadaba selection lista achumba asengba tawbirakna basu appeal tawrakle ngasi Manipur Press Club ta paumi singa unaba the unfair final merit list of SSC Constable GD 2022-23 for Manipur gi JSC gi Secretary Malemnganba Haisnamna wafamasi Fongdokibani. Candidate Mayamgi Mahut Sinduna Mahakna High 2022-23 gi SSC gi final result Laukthokpa Matamda Ma Wangba Kaya Kalaktabadagi examination Asida Saru Yakiba Tongan ba Purup Singi Maikai Degi Pendaba Kaya Laibadagi JSC Ama Sem Laba Matungda Ngarang Nungtil Pung Amarom Tarakpa Dwaida Manipur gi Chief Minister da Yengsinaba Memorandum Pisin Kibani Kanghauda Ngarang Numidang Thokiba SSC gi result adu Soinaba Laik Anoba final result amuk thoklagani haiba notice ama thoklakre tasengna asengba toraktrabadi legal gi oiba thabak laukhatnaba sem saduna leibani adumakpu atuga matamda notice ama thoklaktuna atumba khongthang laukhalakpa asigi damak thagatwa phongdoki loinana Chief Minister N Birendra Chief Secretary da hiramasiga mari leinana mail tharambagi su thagatwa phongdoki makhatana thoklakadaba result ta atumba tawbiraktrabadi legal gi oiba thabak laukhatnaba sem saduna leidi loinana nauna thoklakadaba final result adu kupna yengsila matungda achumba result thokpiraknaba appeal tawki outer MP da adagi governor da chief minister da mo issue memorandum mission birame adagi brothers from Muslim brothers mayamam su koi pulap collaborate tominaraga tabak si tominabane Nepali brothers mayamam su yaure from different communities brother mayam se punjalaga toglai result si penadre haibadagi akoi mayam se punjalaga sida date 16 da akoi mayam se punjalaga chief minister da memorandum am mission jare governor da su memorandum am mission jare adugi matung sida akoi je legal fight tongnabagi tamakta su ready da leijabane akoi na penadre sina kari da penagi tabno haira kan sida ma wang hangaga for example 120 gi mathakta pangmi yauri adu mayam loina na thai birama kan sida 45 khak phangbagum khangat pirapagum adagi SD ngakta khalle hairaga su SD marakta gi su 90 mathakta phangmu yauri adu khaidu su loi lathok pirama aduga khangat pi hibudu da pn da dagi pise kanu hona sabane adagi JSC ama su semjare JSC ama semjara kan sida koina chief minister honorable chief minister da unabagi appointment tan logjage harakan sida koina unajabani ngarang de 18 se nungtil pung amam ta basai du nei koi representative koi tarang kullaga unabagan sida pabung nasu higher authorities wari sana biraga koi assurance bibire yam tun action lokana nabagi